Quran masa pumbada kalimat lising humdra tret ka jamri ka kuntra truk yauri. Quran pakta huruf hai bani mayek. Punna kaya yawoge. Quran pakta huruf laktara ka lising kuntaret yauri. Quran pakta bismillah mafam kaya dai boy ni yawoge. Quran pakta bismillah mafam jam gatra mari dai boy ni yauri. Masalah nahati hangang yang muina Quran ni baram na yam na khang le ko. Masih di Allah ki karang amadi ay koi ki ustani singgi mehnat ki mahayni amasong Allah Taala na ay koi ki ustani singgi tawahan bis darjawahan bis Assalamualaikum warahmatullahi wabarakatuh. Matanggi Manipuri Mukalama Sina Makhoi Mioi Mari na punsillaga sanagadori bani Hairiba Sida Nazi Halo. Ôi mời về rồi tao luôn. Phải kia đây. Halo Matanggi Asina Manipuri Mukalama ni Hairiba Manipuri Mukalama Asida Angang Makhoi Marina Sanagani Hairiba Manipuri Mukalama Asida Miss Nazia Mahangna Afia gi saklon logani School Satra gi saktamda Mahangna School Satra amagi role Mahangna Haidi amadu gi acting utkani Ani subada Miss Farhin Mahangna Fatima gi saktamda maktabda tamba madrasada tamba talaban amagi saklon logani ahom subada Miss Aisha Mahangna Garzian amagi haibati mamagi saklon logani mari subada Miss Rabinas Mahangna Ustani gi saklon logani hairi mamong asida ngasigi mukalamasi pangthokani hairi ba mukalamasi gi matangda taik to nangai da makta Miss Naziabu ahan makta hana ko khachari Halo. Live tahu. Main tahu. Assalamualaikum warahmatullahi wabarakatuh. Ngasi aikoina pangthok jagadawriba mukalama asi ustani amani ibirakpani amasung aikoigi ustad mesablia kanna tambibani Quran hadis ta yumpham oibana maram oiraga soikhiba lankhiba yaurabasu ahanba magtada Allah na maaf tawbibo oisano amasung soirakliba sing aduda mafam sida laibiriba ichilinau singna nachana nauni khanbiraga tumthorakpa matamda yamna harauta yamna yazagani
ngasi akhoi na pangthokadoriba mukalama asigi topic ti nakhoi gi manungda khwaidagi phaba mi ti Quran bu tamliba amasung tambiriba aduni Nakoi lakpa kan na lambi na kadang phalo nakoi mukalama pangthokadoriba nakoi khetang swai da mamang oidam na phamalaw matam de yam lo roi seba mamang da ka khala pham mamang da Good morning Fatima Assalamualaikum warahmatullahi wabarakatuh. Afia akhoi di Musliman nina Allah ki Rasul sallallahu alaihi wasallam gi umat nina Allah ki Rasul sallallahu alaihi wasallam gi matung in gadabane mahak na hairam bataramane madu akhoi na pangthok gadabane Hoine yare ne Fatima nang na sum loli do salam ka tau haina karamba larik ta yauge akhoi na tamliba chaura ba larik science Physics, chemistry, asuk yang batam libas tadi no mata suyara tree. Hana gi thai na gi wa adu bodum pukhatuna lolak lanu taning de hanu kisadana. ngai kuwa saw kinuwa afia Quran masjid ki batung da tauba larik taruk lai taru adu ki manung da mishkatul masabi hai basiso amane masida hadis ama yaure madu de takhoi na theng na ba mioi khoding makta salam tau hai na As ikai rehe Quran hadis ki wa kayam pale sidi ai leitho au na bahona rage. Yare ne ado Fatima nang kadai da sadino loina khumjin khaijin dana. Ai di na sak pukhang ludre amu baduga imon mot pamakhai. Ai khoina se lu sumna khara lu na na se pa yadro. Nang se ai gi imana bini hai bada yam na pakchade lemjade ikai je asengba. ai bak tabda lini Islamabad ke ngasi na alim sulaina kitanga na tholai me aduga ai na se liba fi sidi Quran da Allah Taala na pada tau hai biri pamong aduni dunia asida pada tau dabida launa laina ba ya ba mi singdo halam manupi singdo hayang kiamat kinumita akan baza panglugane hai na magtab tai ko yusani na tambe aduga general line dadi dunia khaki lambi tambi bane aduga Ado afia nang te karai salimo aduga nang na yam sauni na sau khommi do kai gino Fatam hai Fatima ai Imphal gi DC college ta chaluge haina thola ini aduga ne ai de maktab kumba madarsa gumba se yaningde kari bukanari no angang onubiyo officer achawasang oigadaba punsia do maktab ni madarsa ni haina taurisini khangde ai di yaningde harisini kari bu tambiri ba maktab tana alif ba ta dudi nongma nini paraga dum yabani matam chupa punsi chupa maktab ni madarsa ni haina manghandrasu ai di yaningde ngai khuwa saw phinuam ai khoi ki makta ta tambiri se lari khodi makta ki chawba tha wangba Allah ki wai Quran majid hai ba do ne masida Allah ne yabina ba karam ba mong da pun silen gani Rasul sallallahu alaihi wasallam ki sunnat ki tariqa da karam na chat ke ne hai ba ne madu tambi aduga general line dadi dunia kha ki lambi tambi bane aduga makta madarsa dadi dunia akhira ani ma ki lambi tambi bane afya Fatima ai nangonda henjin bawa khara hai kre saugano chummi nang na hari bado yamna chummi nang na dunya amadi akhira ani ma ki khangli ba dugumna ai di khangde maram di tambiratabani aduna ai so nangumna dunya amadi akhira ani ma ki khangna bagi damak nakhoi gi Islamabad maktab aduda karak lage nang talim lai hai batai aduna chalamo ai so imada mingchan na ba hairaga mingchan ba lage hoi ai na so khoi gi sani da suharage Tolong. Assalamualaikum
Assalamualaikum warahmatullahi wabarakatuh. Waalaikumsalam warahmatullahi wabarakatuh. Stani ay ngasi khara thengdokre. Lambi da imanabi ama thengdana. Mahak so ikhoi gi maktab sida tamge hayawi yaroi dro stani. Hoi yani kaidabe yaroidoni. Halo. As hadu taubane aikhoi ima duna kadai rom da lai khazano ima kadai rom da lai bano amukta thopiro harau paujela mata tamjage Kay tawraba zat no nganda hala isla suti ga thara zat na. Wa kay tawraba no nganda hala isi suti ga thara bro. thade ima sutiga mata thade ai ngasi dagi college kara roige ima nabi singh su Islamabad ki maktab ta loina kanari aduna ai su Islamabad ki maktab ta ming janbiyo Islamabad ki maktab ta loina ka sarage Is karino asuk yam na lingkraba imphal gi dizida college kari ba nang nga sugumba khungang gi maktab sida kari gi harisi nang bungaura bro taning te cha hana cha thola. ima ai gi ming hana janbiyo aduna triple sa ka mata saroi sa ka saning ba pokte ai gi ming hana jallu si ima Oh nang gi anam kan ba si harot la boy de. Masi gi angang si karamai na ngang na drum oi ta khang de da. Ko phare cha sila onang na yada ba ne na ming chalo rasi. Stani ay na ikhoi ngasai imanabi haibado adala isin. ngasai Fatima na salam hana tau hai bani aduna salam hana taurage assalamu alaikum warahmatullahi wabarakatuh ustani Waalaikumsalam warahmatullahi wabarakatuh. ustani ai mafam sida ima ga loina na lali bani changlak pa ya ga ro ustani Yani changbiro. ustani ai su sigi Islamabad maktab sida tamninge tamjage yaroi ro ustani Yani kaidabe yaroidorno. Maktab madarsa haibase khangdabasingbu khanganaba chumthokpinaba leiribani. Khangde ustad ni ai gi ichanu pi se hauji maming lai ba imphal gi dizida college kari ba ni masi loiga doctor tamhan gi haidro ngai ga lai ba ni masi gi angai sina ne nampu do ba da gi ming chamba la isini na khoi gi sugum ma abat atagi maktab sina maram boiraga macha thoi mang da boira ba di han hai bi ustad ni ai gi di macha thoi mang ba yaroi hari sini macha thoi se awang ba mi thoi mi hen ba tha ki mi oi hen ba pam ni Ima asawgi duo. Maktab haibase mi manghanfam natiye. Din Islam ki matangda khangdaba mangawraba mi bu khanghanfamni. Nakoi gi sigi alif ba ta sidi hatta ama tha ama tamaga yai tamdarsu yai loina khangi nakoi na ta iba alhamduka do ai di loina hai Fare ma imada amade afiyada ay wahang magi mangatang hangjage yagadro ima. yani adum hangbiyo Ima Islam ki yumbi kayano haibade yum ama sagadi magkong palidana pilar yumidana. Islam si yum ama oibe Islam ki yumbi di kaya oidane. mana hanga iba koi san na kari hoi hangpham si dok bane ina hang on ha hai do khabane na ando nangi wahang do ai khangdi bani ka ubra makta ning singa khige kari hai ba mai wahang sibu Islam da yumbi kya hai ba punsi da bu ta dri ne his adodi kara mai no rakani amma ani ahum maram de yo sabi makhong ahum pan bagom Afiyadang khangra. ustani ai khangde Fatima nang hairo. Stani harake soi gi balang gi bayang ro so stani na chumthokpiro. Islam gi yumbi mangani kalima namaz roza has amadi zakat ni. is on to ni kai jakhe da angang sing sina ai imang ta is ai sibu kari dai bagno oh Afia kalima kaya sunna amta sabo. ustani kalima kaya subano di khangjade kalima ani suba hobata pai Fatima nang solo. Stani kalima tare soi ahan ba kalima tayyib. La ilaha illallah
أشهد أن لا إله إلا الله وأشهد أن محمدا عبده ورسوله أهم سبق كلمة تمزيد سبحان الله والحمد لله ولا إله إلا الله والله أكبر ولا حول ولا قوة إلا بالله العلي العظيم Mari subah kalimat tauhid La ilaha illallah wahdahu la syarika lahu lahul mulku wa lahul hamdu yuhyi wa yumitu biyadihil khair wa huwa ala kulli syai'in qadir Mga subah kalimat istighfar Allahumma inni a'udhu bika an ushrika bika say'an wa ana a'lam wa astaghfiruka lima la a'lam Terus subah kalimah imani musliman amantu billahi kama huwa bi asma'ihi wa sifatihi wa qabiltu jami'a ahkami Terus subah kalimah imani mufassan amantu billahi wa malaikatihi wa kutubihi wa rusulihi wal yawmil akhiri wal qadari khairihi wa sarrihi minallahi ta'ala wal ba'thi ba'dal maut Imanong mada namas madam kaya faras oy gano. Reka na kaya oy gani. Aduga namas ta kagi dakar oy gano. No mana namas matamanga ni rakati kaya subono khangde soning ma matam na bayam soning da kana son de aduga namas da darkar oi ba potlam sing di ahan bada phak ni aduga aina seli ba aseng ba fizol aduga wuzu ga tawe tai di khangde Imana hai gi do on nage. Imana hai do on nage adu na ti ma. Afia nang hungra. Ustani. Fatima nang hero. Ustani Nomada namas matamangani Fajr, Zuhar, Asar, Maghrib, Isya Matamangagi namas azigi akad na barakat sumasing akad na barakat sulay Fajr ki rakat marini sunnah rakat ani faras rakat ani Zuhar ki rakat train hoini sunnah rakat mari faras rakat mari sunnah rakat ani nafar rakat ani Maghrib ki rakat nipani sunnah rakat mari faras rakat mari Asar ki rakat nipani sunnah rakat mari faras rakat mari Maghrib ki rakat tari ni faras rakat ahum sunnah rakat ani nafar rakat ani Isya rakat tara tari ni sunnah rakat mari faras rakat mari sunnah rakat ani nafar rakat ani witri rakat ahum nafar rakat ani Mabarang nahari do onare soning ba matamda mayam ma sonba soning raga son da ba adu natte Namas son ringai tangai pada bapolam tarele adubo namas ke sarait ka we ahan bada hasan sengba ani subada fi sengba ahum subada mafam sengba pari subada pada tauba manga subada nama tiblagi me ke damai on ba taru subada namas ki mata moi ba tare subada namas ki niat tauba Oh asi oire ai dinga sari kari khallure duga aina is achauram kadana sida paisa pairabani haina mukta lai sida ai di amakha le haure ne sidi angang si mamang do thok nei kai sake dai di Ima aroi boy na wahang matam gang jage. magi wahang si loi hiroidra hang di karam kana bo loidra mo handa kisi di arai we han biramu ko ai kai bada yadre Gusal da hai bade ego zawada faras kaya no. is asu yan na lai bada ingon hang ai ba ai di kari hang ka dro bona ka khallure gusal da tangai pada potlam ahum ni baden phadi sapon Afia nang hungra. Ustani ay khangzade tambirak tabanina. Fatima nang hero. Ustani Gusal da badi iru wada faras ahum ni ahan bada jin tiang ba ani subada na ton tiang ba ahum subada isa pulak hai badi thungna ising hai da ba hai badi jot han ba oh ai se karim ta khanglam dre duga ai tamang banat tara macha thoibusu aina manghallam ne ngasi di ai yamna cha ai ustani ngasi dagi ai gi cha nupi se Islamabad ki maktab sida ming chalam dage aduga ai su khangna ba hot na rage ngasi di ai yamna manglam de ustad ni
Ay marak thana doktor amagi ningamdraba amatang thamjage. Doktor ama leirame mahakku mama mapana yamna wana awaba kaya mayoknaraga chahi kaya doktor oirame mana hanurako matamda akanba laina amana rame matam aduda mamaga mapaga na hange ichanupa nangi kari pendaba lay matam aduda doktor aduna hairake aibu namas holhanbiram labade din tambiram labade aibu namas holhanbiram labade namas tambiram labade din gi matang khajiktang orso khanganbiram labade kayam ta haraugani pengani masdagi aikoina khangmangamme doctor engineer officer khuding magna doctor engineer officer khuding magna namas hondraba din khangrabade dunia khakini akhirata karimta fangloi aduga mama mapa na machabu afabu ai haninge mithoi mihen ba thawgang bo ai haninge hadis ta lai allah gi rasul sallallahu alaihi wasallam na hidok piramme nagoi mayam gi manung da khwai da gi fawa mi adu de quran bu tamli ba ma sung tambi gi mi adu ni maramasi na ekhoi khoding ma din islam tamse ichilinaw sing khoding ma so tamhanna bo hona se inshallah Allah Ta'ala na ikaw kuding din Islam tambang ang bagi panggalpi na bibuhay sa no. Amin. Assalamu alaikum wa rahmatullahi wa barakatuh. माशाअल्लाह माशाअल्लाह बहुत खूब Halo. Angang singlang oisi makata ba program ani mari khakta ka sulairi do yam thon re janangai hona jara Halo. Ekhoi lang oisi makha tarakpa topic asi ekhoi na thamjari ba topic ti maktab madrasa ga mari nei nabaga oigani hairiba mari farasi sakpi na haida makta Miss Yasmina, daughter of Ahmad Ali. Miss Yasmina mahak lagle haraga Ma'rifat